Ukil Amana Mahakki Makhada practice Touribi among molest Obikre Haibagi Wakat Lakpadagi FIR Loukhatkhre. Angak Patogdok Amaoina, Miyam the Chumba Wile Fangana Batavak Touribu Ukil Amana Mahakki Makhada law practice Touribi Nupi Ukil Amabu Anida Kana molest Obikre Haina Wakalakpadagi Women Police na FIR Ama Loukhatkhre. Togdok Adugi Matang the victim Widi Nupi Aduna Manipur Bar Council Ge Chairman da Wakat Ama Tangalaki Bamatung Makhata na thiganabagi damak Imphal West ke Lamphel Pata leiba Women Police Station da Wakalakpadagi station asina FIR ama Loukhatkhre. FIR aduge number na 5/11/2022 WPS IW ne Indian Penal Code ke section 354A assault or criminal force to women with outrageous harm modest ke Makhada FIR du Loukhatkhre ne Togdok asida chenari ba miyoy adude Thongju Faiza Laitongdage Advocate Sukham Premjit Singh chahi nifuga taret ne Police tagi phangba pawgi matungin na Premjit haiba miyoy asina Kaisam thong moirang ningthau lerakta leiba Mahakki office chamber da nupi adubu masa soktuna ikai khumnaba manganana bohona khibani haire maduda victim oiribe nupi macha aduna adugumba thawong chathadana bakhangan khe Thawong adu lepkhraba matung Premjit na Mahakki Makhada practice tauba lepa yaroi haina kihalaki haire Thogdok adu thokhraba matung mathangi numit November 18 da office chamber aduda amuga na chatuna thogdok adugi matangda wari sanana bohona khe adumoi namak chamber adugi ukil khudingma court chathibana mathanta leikhe mathanta leibagi tanja logduna amuga na thawong chatharaki haire Thogdok sing adu thokhraba matung chaliba tha asigi kunda lamphel pata leiba women police station da chatuna Wakathibani haire Ngasi dage Khugage Geljang Resort ta Changai Festival gi thoram sing hauraga ne District Administration siam saba pungmak loire Changai Festival yengba lakpa Bangalore dage ahlama sire Numit tarani chathagadaba Manipur Changai Festival gi ngahan numit nini chalakpage nungthil pung manga ga minute kunthra rom tarakpada Bangalore dage festival asibu yengba lakhiba ahlama khangaudana lektharakpadagi laikhidre haire laikhidraba ahlase masagi chai humbudra ga mari rom sure Mahak Bangalore dagi nupi taret nupa taruk amasong chak thongba miyoy mari yauna punna miyoy taraga taret lakpada yaurakhibane Makhoina ahanbada Assamda thungduna state adugi tourist center sing yenglaba matong ngahan Manipur da thunglakibane aduga festival asige main venue oiriba Moirang khunau yauna Kaibulamjau National Park na chingba yengnabagi damak Moirang ge hotel amada leringai da khanghauduna lektharakibani haire Mahakpu panthadana Moirang gi community health center da pukhalakhe Adumoina Mahakki thawai kanba ngamhaudre Laikhidrabagi hakchang rims ki mokta pukhalakuna thamkhre Ngasi Bangalore dagi Mahakki apokpa machanupa laklaga Imphal ge minuthongda leiba crematorium da aroiba mathung mangam pangthoklaga ni haire Changai Festival 2022 ge humni chanba nomade ticket maman wangbage wakat leirabasu mitin bagi changdi leptana hengalakle Changai Festival ge makhe sembada konungi get sithabiram le lanai dukan amage Tarpolin gi mari ki fam lottery gi hoarding nga fam oire Andaman da loi thakiba Manipur gi athauba kulhumdoi ningsingkhre adungai kumja 1891 da Manipur gi ningtam bangak na bagi damak thauna phana British ka sokna khiba landa maithiraba matung Manipur gi lengaklon British na paisin khirba matung makhoina pikhiba chairak waina Andaman amasung Nicobar da loi thakiba Manipur gi athauba kulhumdoi gi ningsing khubam da Ngarang makhoibu ningsingduna haikat laikat tambaga loinana thangtagi salute piduna ikai khumnaba utkhre Imphal gi kaithel sing nongma panbada kararoi Khwainambal ima kaithel mari lamlong kaithel kongba kaithel singjamai kaithel kwa kaithel tera kaithel lamphel supermarket thangka kaithel amasung pauna kaithel sing amadi dukan sing nongma panba khudinggi kaithel kararoi amadi dukan sing hanglaroi Imphal gi kaithel sing amade dukan sing hangdabagi matangda Manipur lengaki ayaba lauraba matung Imphal Municipal Corporation gi Municipal Commissioner T.S. Harikumar na tha asigi tarada notice ama thokre numit asida kaithel sing social service tawgane adumakpo sajibu nongma panbade kaithel sing amade dukan sing hangani haire CM na Bangladesh ke cultural team gi kangbu singa unakhre Bangladesh ki Manipuri singge yaifanaba pangbaya ba mateng pangani haina Chief Minister N Biren thajaba pikre PMGSY laingak na khubak mayai da sagul tawre Congress final bill Loukhatkhre lambi na WBM phau lauramdre
Pradhan Gram Sadak Yojana PMGSY ge Makhada semkiba lambi sing mawong maril tadre lainga kasina khubak mayai da sagul tawre kumja 2020 amade 2022 da thabak suba loire haina thabak isenpham pumnamak Loukhatkhre lambi sing Manipur Pradesh Congress Committee ge President Lusing Bakangbu amana yengselubada WBM phauba loba loidaduna lairamba thengnarakre haire Nihut Kangbu aduna package ani thokna Tamenglong district ki manung chanba semgatliba kilometer Taraga taret henba none dage nungnang phaubugi lambi gi saruk seng chatuna yengsen khe yengsin bachat paduda lambi asigi national highway dage changba horak badage lambi mate khara black topping toba thengna khe lambi asigi oyam khiba phiba madugi matangda Manipur Pradesh Congress Committee gi president Kaisam Mega Chandrana paumi singda hai lambi asigi saruk khara da black topping toba khaknatana kilometer kaya de nung khara chaithokuna thamlamba si yamna laibak thibane Manipur da logi wangmada chahi noriba ngang singbu thabak sizinare India ge D Child Labor Prohibition and Regulation Act 1986 ke matungin na chahi tara ka manga gi makha da laiba ngang singbu sel tanana bagi damak thabak sizinaba yaroi haiba athingba leirabasu Manipur da de laira bagi chaitheng na maram oiduna angang sing tongan ba thabak singda sel piduna sizinaba adumak thengnare Imphal gi tongan ba mafam singda leiba gari workshop hotel nga sempham na chingba mafam singda pause asina haktheng na satuna yengsilubada chahi noriba ngang singbu thabak sizinaba urakhe primary oja sing TET exam thaba ngamloi primary teacher dage graduate teacher da promotion pinanabagi demand taliba oja singda teacher eligibility test TET exam thagadabani haibu wafam lakliba se yaba ngamloi haina Graduate Teachers Promotion Demand Committee for All Manipur Primary Teachers Hindi Primary Teachers na phongdorok le Demand Committee asigi convener Haubizam Somendro na thadorokpa cherol na hai Education S ki makhada leiriba primary teacher sing graduate teacher da promotion pi na bakumja 2016 dagi changsilakpa thaurang da matamda laikiba RR 2016 ga mari sunglai leinadaba wafam kaya puthoroktuna Chayen aba lairingai charakta department amadi secretariat education na wajasinggi interest thausabidana NCTE ge regulation da piriba minimum qualification of teachers ki matungin na TET haiba wafam pusilakpa yaning day RTE Act olaba matungda academic authority wadiba NCTE na state khudingi secretary education da tharakpa chirol amagi matungin na kumja 2011 gi February 13 da TET pangthong na wafam palakhe RTE 2009 ge section 23 subsection gi matungin na oja singgi minimum qualification ase chahi taruk relaxation piba yai haiba wafam yaure cherol asina makhata na hai kumja 2017 ge August 13 da matamdugi director na thokpa yathang amagi matungin na RTE section 23 subsection 1 da minimum qualification gi manungchan na elementary oja khudingma kumja 2019 ge April ama phawgi manungda DLED lotion gadabani haibagi matungina train tawdribo oja khudimak train tawnaba thaurang Loukhatkhre RTE 2009 da piribo oja singi minimum qualification ase mamang thakta tawkiba sumna matam ama piduna TET exam mari mangarak yawba yabagi khudong saba PBU haina makok thongba singi pukning singsilakle aroibada tabiriba pumnamakpu thagachare